Kakwa da miyam na haurakiba irang laksananaba security force na tear gas kapadagi shoktuna Rims Imphal gi ICU da laikan-naraba matung ngarang leikhidrabi Kakwa Naorem Leikai dagi laishram ningol Naorem Ongbi Sanjita gi Hakchang Ngashi Louduna Mathou Mangam Pangthokhre Sanjita gi Hakchang ngarang postmortem tawraba matung imung manung amasung JAC ga Chief Minister ga CM Bangloda warisanabada yanabadagi ngasi Hakchang lawkibani Sanjita bu athaubi mingthol pibaga loinana ngasi mahaki Hakchang JAC amadi imung manunggi miyoisingna Rims ki miral sangdigi Louduna Kakwa Naorem Leikai leiba mapuroibagi yumda puraba matung aroiba Mathou Mangam Pangthokhre Ningsing bayai tha asigi taradagi hauduna Imphal West District ki Singjamai Police Station na konba Kakwa amasung Singjamai gi marakta National Highway chamaga subna ani paringda miyamna khongjang changsilakpada tha asimaki tang 13 gi numidang pung 13 rom tarakpa security force na khongjang loising tankaina na bakapsilakpa tear gas cell ama Naorem Leikai awang penakong leirakta tasilakpadagi tear gas ki maikhu na sokpadagi tha asigi tang 12 dagi Sanjita Rims ki ICU da laikat-narakibani amadi ngarang nungchil pung 2:19 rom taba matamda mahak laikat-naba ngamdana leikhidabani